Iko ben amada faduna purakpa angangsinggi maraktage nupi macha ahum chongthahore haijinbadage miyam pakhanarure. Ngasi ayuk pung 12 minute ni fuga mangarom taba matamda Bisnupur district ke Nambol police ki manung chanba kabuak singdage iko ben amada sakhangdaba miyoi kharana angang taraga tare lom faduna purakpagi manungda angang nupi macha ahum amade kamong langgol jam maning lekaida gari dagi chongthahobadagi kanba ngamhaure haina tonga ama sandorokpadagi miyam pakhanarure. Tonga sandorokpa asidage pausi asina phangba paugi matungina de iko ben amadagi chongthahoriba hairiba nupi macha ahum adu kamong langgol jam maning lekai da leiba maibam sagai gi nupi macha singne nupi macha ahum ase Nambol police ki kangbuna achumba wafam khangnabagi damakta mama mapaga loinana laukhatuna wahang pahong sathakre loinana nupi macha ahum ase tasengna kidnap tawdana makoina school chatningdabadage laithoktuna leibadagi yumgi ahal laman singna phu chaiba tawgadra haibadage Makoi bu kidnap tawduna pubadage bendagi chongthahobani haina haijinbani haibadu Manipur police na angang ahum wahong pahong sathabada khangba ngamle haire amaromda higong masugi iko ben amada angang kaya faduna pukre haibagi yumpham yaudaba pawasi sandorokpadage iko ben aduge khongul linaba Bisnupur district ki commando police kangbuna haujik kamonga thangnana leiba kaithel manbigi singlomda khunja miyamga loinana thomjinduna thiba humbagi thabak chathaba haururaga Yumpham yaudaba pauni haina loina handongnarakre loinana angang fakhibagi pau tabada Tidim lambi paringda leiba masing yamlaba nupa nupi sing thoktuna laira khulak amade lambi da lakpa gari sing check tawbagi thabak sathaba phauba haurure amaromda nupi macha ahum asina tamliba oza amana social media da phongdorokpagi matungina de haukhiba August tang 16 tage half yearly exam loire loinana ngasidagi pung 9 dage normal class sathaba haubane adubu mahiroi ayamba school kana rakhide adubu class adum sathakhe adubu mari suba period loirakpa matamda haibade pung 12 minute nifu angang ahum phaduna pukhibadage gari dagi chongthahobadagi kamongda leire haibadage oza amadi angang sing adugi mama mapa singa chatuna angang sing adu lausilure haina phongdokhe oza asina makha tana phongdokhibadade benda lakliba sakhangdaba sing aduna khudaki oina school ge picnic ama sinbane maduna na khoi chattaba yaroi uniform hongdo u haiduna namduna benda pui hai kamong yobada makhoi ga chanminari ba gari ge miyoi sing adu marol khoirakpa amade gari adu tapthana mamai leina ba honaringai da gari adu dagi chongtharaga kamong da leiba langgol jam maning lekai da leiba yum amada sensilaga school oza sing da phone da pau pirakpadage oza sing yauraga Nambol police ki kangbu amaga loinana angang sing adu laukhatluduna police station da leire makoina phongdorokbada ben aduda angang kun yawi haina phongdokhe makhata na phongdokhibada angang faduna pui hairiba gari gi miyoi ani aduge manungda makoina fariba angang ani gi maming khangba yauramme Sanathoi Biziya gari da kakhatlo picnic asi khudakta school authority na sinbane chattaba yaroi haiduna namduna gari da hapkalaga pubani haina angang singna phongdokhi aina school gi oza asina phongdokhe adubu angang ahum ase kidnap tawraga pubani amade pudabani haibagi matang da samamnaba leire amaromda hiram asigi matang da Bisnupur district ki SP oina nauna thau puragliba ke Mega Chandrana paumi sing da phongdokhibade kidnap tawduna pukhi hairiba angang ahum asige machin hangbada paukhum amata manadana khumkhe makoina school kaning davadage laithongna bohonabada makoi bu kidnap tawduna pubadagi gari dagi chongthahobani haiduna khumsi haina angang ahum asigi manungdagi khara ahalloiba seina haibadage makoi ahum bu kidnap tawduna pubani haina haijinbani haina su phongdokhe